Hello everyone, mayam bukurumjari. Ngasigi mathel sidi koigi kalen thada yamna pamna chanaba Manipur da phangba mana amagi mathel ne ado mayam kari mana no habdo dum mayam video si yengaga dum khangminarase ado mana asi kanaba mayam amsu lerame ko koina khangdabai wani ado mayam ai khitang share khitang togjarake ado mana ase koina sijinaba matamda koigi boil tawraga mahi se thakpa matamda koigi chakhau gi ulcer se koigi stomach ulcer se phai hayo ko aduga koigi mara se magi mara se koina takhairaga powder tana takhairaga koina mahi se thakpa matamda koigi hakchangi kano se e se cheng tokpa ngambagi monda properties yam yawe hai ko aduga kidney da nung leiba khotpa tobo mayam se sisu mana nung se chang naina thak taragadi nung se tahan ba ngami hai ko kidney da stone lebedo adu su phaba ngamba mana amagi mathel oidoine adu mayam koina mahi je phutlaga thakpa mara do takhairaga sijinaba nataba koigi yamna hawba mathel oina ngasi aina share tokjarake na mayam da share tokjarakpane adu mana se sida leijare sumaina kwa mana so haipet manbani ko ado sumaina segai birani ko aduga phasana semaga kangchoi je thongjarakadoine aduga Manipur gidi akoina zero oil recipe je ayamana dum sijina jaidana adu aina zero oil recipe do aina semjarake tokjabani do mathel se yamna hakjang da kanaba mathel ni mayam su phangwiragadi mana ase suksoi soidana chabina ba mayam thaijage ado thongnabagi damakta ina ahan bada mangal se han phutlane bako mangal se han phutoga habidi mathel je kuina changdana bado mangal je hana kitang ising kitang hapaga kambirani amu anira kambirani ko aduga ingdala thammani aduga chigi mana akoina ngasai manba mana se ising kitang hapaga kabak sam thokpirani ko ahan bada akoina mana se chamgrabani adoi targa jo aina kitang fresh oina nabagi damakta maina cham thoga thamjare ko da ahamda ising je sarba matungda koigi ngari alu degi morok asuba sising hapaga hana boil tohthoni alu sa hana munnabagi ko aduga nga ayaiba any nga ayaiba ma sijina biba yare aduga kasage koina phutlaga thamba hawai mangando adu hapsen birani adu tilo soiba hapsen birani sogat halani thum hapsalani aduga phajana sije hana mul halane ba thum hapsalagadi mai manung du loi mulledana alu du su sum thum jupsalani aduga mangan du su thum jo jupsalani adoi taragadi mahau du leirani aduga sinba pot oibana akoina sise kona hapsalani aduga phadigom je hapsalaga adum akoigi saugri thongbagi type adum thongaga sise adum chabi be yare ko adum mayam mathel se sigi kanaba su mayam fangbiyu aduga mathel sigi matang da kanai kana de habeto mayam na su dum share to biramo kari kanaba kamaina thongaga ne hen hauni habetu su mayam comment adum phongdok biramo aduga sigi mathel sidi koina thaina dagi sumaina dum chaminarakpani ko duga yam sinman bo oitaragadi sin yam sillani na khan bo oitaragadi ising aying ba kitang drop amani dang hapsan biraga ingdalaga makhum khum da bida thambiro aduga dum masi mathel se dum chabi be yare aduga aigi channel se mayam da share tok jari se support tok bibo ina like amam tang subscribe am tang tawbiramo mathangda anoba mathel ama mu puraga lakjage bye bye